इमेज टीवी में ताबीरिबसिंगबु नोमाइथेम काजलना खुरुमजरी हौजिक नुंथिलगे ओबा पाउ पिजरी मणिपुर की ओरिबा फिबम यंगसिनबा ngasi opposition leader Rahul Gandhi Manipurda thunglakhre mahakna ahanbada Silchar airport ta thunglaraba matung Kasargi Phulatalgi Markhoilenda hangliba relief camp ta chatuna mafamduda chongjafam loduna leiriba miyoi singa unaki Manipur da hojik thokliba irang asi yengsinba lakhiba Congress ke luchingba Rahul Gandhi Imphal gi BT Kendraji International Airport ta hek thunglabaga Churachandpur gi damak Imphal thadokre Churachandpur gi lambida Bisnupur district ki Oinam Kaithel da Congress ke workers sing amadi Rahul Gandhi bu nungsijaba inoi singna tidim lambi gi nakal da ngaiduna lekhi nungthil gi pung amaga minute 59 tabada Rahul Gandhi Oinam Kaithel da thunglabaga loinana security gi akanba checking thawrang gi Marakta Churachandpur gi damak leptana gari thauki ngariba miyamna long live Rahul Gandhi haina namna karamna okay Rahul Gandhi na Churachandpur dagi hek halakpaga Bisnupur district ki Moirang Kendra da laiba relief camp sing da changduna IDP singa unagani hari Wakar kaya so gari thore Uji Congress ki luchingba Rahul Gandhi Oinam Kaithel lan thakre Kaksingi tongan-tonganba club tarama pangi apunba All Kaksing Clubs Coordinating Committee AKCCC Kaksing na sinduna Kaksing da leiriba imalup amadi atay lup kaya galoyana miyoy cha kaya na saru yaduna ngarang numidang kolaw kaya laukre Kaksingi tongan-tonganba lekay kaya dagi thorakpa Mairapaibi kaya na thoraktuna National Highway 137A gi Kaksing Kaithel da leiba ibudaw na holay laibungda pullaba tungda miyamna amata oina Manipurda atuba matamda tangdu leitaba purau Manipur gi apunbagi saktam kaiba yaroi khul ngakpa volunteer faba yaroi Manipurda atuba matamda National Register of Citizens NRC satna halu India lengakna Manipurdagi kuki narco terrorist sing muthatlu amasung Manipur imana yaifare haiba kholaw sing lauki Manipur ki apunbagi saktam haipa matamna miyamna kaiba yaroi hai Manipur atuba matamna shanti Bisnupur district ke Leimaram High School da hangliba relief camp ki image singna aikoi ngak yolaga waroi sin purakpa pamde relief camp asida leirakliba awaba taraba sing mieng changbiu haina lenga ki puning chingsinlakli ngase Manipur Press Club ta pangthokpa pawgi mifam amada relief camp asida leiriba leichombam thobisna na hai tha tara mari helaklaba irang asida yalo furup oriba aikoina ngak yolaga waroi sin purakpa pamde isagi iramdam iyumda hanjaningi haiki Relief camp asida matam sangna awaba khangliba singi thamoida pendaba kaya leiri awaba kaya mayoknari Iru iseng mapal ipan thopam khudong chadaba amot akai hundokpa mafam chana leitabana ana ayek yaroi loidena relief camp asigi mahairoi sing mahening thina tamba ngamdri lengang amadi mari lenamba singda
ꯁꯤꯡꯅ ꯑꯊꯨꯕꯗ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯑꯃꯅ ꯑꯃ ꯍꯨꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯠꯍꯧꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯅ ꯀꯅꯥ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯀꯅꯥ MP ꯑꯜꯕ꯭ꯔꯦꯠꯅ ꯀꯅꯥ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯑꯣꯡꯗ ꯁꯣꯂꯨꯁꯟ ꯄꯨꯕꯤꯔꯛꯎ, ꯑꯗꯨꯒ ꯍꯌꯦꯡ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗ꯫ ꯑꯗꯨꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯈꯤꯕ ꯑꯗꯣ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤꯕꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫